दुनिया पाम्बा मरदूतनी शोन्नै ngangnai miyamna Quran bu aremba tahalle Hadis bu aremba oihalle Quran bu aremba tahanganu Hadis bu aremba oihanganu Dunia pamba marduni Sibagida khallikanana Hingbagida maglukre loina Dunia giming sad phangna ba Amal iman yon thok naraga Namaz roza tungoy nana Sibagida khallikanana Hingbagida maglukre loina Dunya giming sad phangna ba Amal imal yon thok naraga Namaz roza tungoy nana Dunia pamba mardutni Shonnai ngangnai miyamna Quran bu aremba tahalle Hadis bu aremba oihalle Quran bu aremba tahanganu Hadis bu aremba oihanganu Dunia pamba mardutni Shanadiyali khudai dihapte Shakti phajai pradadi taude Quran bu aremba tahalle Hadis bu aremba oihalle Shanadiyali khudai dihapte Shakti phajai padadi taude Quran bu aremba tahalle Hadis bu aremba oihalle Quran bu aremba tahanganu Hadis bu aremba oihanganu Dunia pamba marduni Zanati pami evadati taude Duzakti kiri chirol dilete Pangal kalli thauna diyaude Wakhal di fari namaz di sonde Zanati pami evadati taude Duzakti kiri chirol dilete Pangal kalli thauna diyaude Wakhal di fari namaz di sonde Dunia pamba marduni Shonnai ngangnai miyamna Quran bu aremba tahalle Hadis bu aremba oihalle Quran bu aremba tahanganu Hadis bu aremba oihanganu Mashakti phajai mihawbadi lepte Wari dinu ngai kherati taude Quran bu aremba oihalle Hadis bu aremba tahalle Mashakti phajai mihawbadi lepte Wari dinu ngai kherati taude Quran bu aremba oihalle Hadis bu aremba tahalle Quran bu aremba oihanganu Hadis pu arem batahan ganu
दुनिया पाम्बा मरदूदनी शोन नैंगांग नै मियामना कुरान बु अरेम बता हल्ले हदीस बु अरेम बओई हल्ले कुरान बु अरेम बता हनगनु हदीस बु अरेम बओई हनगनु कुरान बु अरेम बता हनगनु हदीस बु अरेम बओई हनगनु कुरान बु अरेम बता हनगनु हदीस बु अरेम बओई हनगनु